ngashigi oiba Loktak Mapao updates ki tongan ba page kharagi post and collection tawduna thamjari amadi video asibu meng tabiri ba punamakpu taramna ok chapaga loinana ikai kamna butchari ahan boina iduning thawai riba page asigi post amakhak thamjage Kangpokpi ki Saikul subdivision ki popi Thaba village yankai tarik ki manungda Khwaidei chawna popi Thariba village singdi Chonjang Galam Songbem Pulaijang Denglen Phaikon Tolthang Balpabung Panjang Molkon Thingphai Jangnoi Komunnom Maugjang Moljon Molem Gangpi Kon Dongshun Ichai Lamlan Ichai Gojang Luntin Chongphel Naphai Ti Gemnon Village asina chingbani Saikul area gi chada 7% family khaktana poppy cultivation tawdre poppy thabagi tax oina kuki terrorist organization singna per head cultivator amamamgi opium 1 kg lawi village sipna per head cultivator amamamdagi 1 kg opium aduga kuki NP amadi kuki KSO gi apunba shiarna 1 kg opium ni punna cultivator amamamdagi opium 3 kg tax pi mamang sahida Kangpokpi police na poppy cultivator area wise oina lupa lakh nipan pikhi mafam aduda taramba AR singisu paisa pi yamlaba lupa karor kaya gi senfam khongatki Kangpokpi da leiba paisa paiba nan manipuri amadi Nepali singsu poppy business ta chawna yauri poppy cultivator singi chana thaknaba har paisa na chingba nan manipuri singna supply tawi opium share makhoi gi su phangi brown sugar drug sungbada changba chemical singna Kangpokpi da leiba pharmacist singna supply tawi manipur gi wangmada opium kg da lupa lakh mari dagina manga phawbada yoli UP Bihar West Bengal da hairiba opium sing asi ipong phongna thai poppy cultivator singi imung amamamda arms ammunition sahum dagi tadana thamli Nagaland taki hairiba ammunition sing asi ifong phongna purai karigumbada central force na poppy yanba laklabadi nomai kapna gani hairi state force ti mapamadu da kuki ngakta tarabanina karishu kibidre paisana yagani hairi Nagasingi ahangba lam makaishu kuki singna poppy cultivation da seasonai Nagasing da paisa oina pi police da paisa pi bagini liangmai Nagasingi lam makhan khunda kuki singna poppy cultivation tawbada police na yanthatlam dana chatkriba asi news khakta da yanthatle haiba oiramliba asini khunja sing chathok chasin da highway dagi tax lawbadagi hendoklaga inter village road ta chatpagisu 4 wheeler gi lupa chani aduga 2 wheeler gi tax lupa chama kuki terrorist singna phongna lawri tax lawpham checkpoint gampum village ikau isai lamlan gi entry point singda hanglaga leiri hairi makha satharakpada AT gi luching purel korongan ba khuman gi page tagi post amakhak lakhotchadaga thamjige ILPS card paiba amana lamdam asigi ningol ama lawba tarabadi ningol adusu ILPS card pahenduna thamgadabani magi macha masusu masi chatrabadi ILPS leibagi kem kanadre haiba wapam phongdongli makha satarakpada AT general headquarter gi PRO oina thawpubiriba rubin mangang khoirakpangi page dagi post amani kak thamjage somda aikhoina ishagi chanabi ishagi haurakpham ishagi nat ishagi iramdam kannaba Leishabi singna igi pal ngaknaba aroibi thakta wana honari sigumba mithibong men mantadaba waraktaba kunti gi saklon lobi kaya sina aremba tahali government na ILP card asi nan manipuri da mayum panbi yelomi ningol oirabasu pahen gadabani madu natrabadi ILP gi belu leite makhoi mitok on khrabani santidas ki lona lobi yellow ningol nungthil saibi gi saklon lawrabi amamba kangbuni hairi khodombi asi irai laina khanganu kuki khut khakna te thabak oina su yam pangthokre thabak oina unasi yengu haibu wafam PRO asina makatana phongdokli makha satarakpada lisipriya kangu jangi page tagi post amani khaklako charga thamjage lengakpa haitraga angangi Facebook thinjinba ngamba haibasi malemda angakpa singi manungda amani ngasi High Court of Manipur na Meta Facebook Ministry of Information and Technology Government of India and Government of Manipur da aigi official Facebook account India manungda thingjinbagi mayokta notice issue tawkhre aigi makaidagi advocate maihobam Rakesh senior advocate khaidem mani advocate aribam nautesori advocate khagembam samungau advocate aribam gautam sarmana lepiki Today, High Court of Manipur issue notice to Meta Facebook Ministry of Information and Technology, Government of India and Government of Manipur regarding the blocking of my official Facebook account within India to silence my voice. An interim order will be considered on 31st January 2025.
Makatana ngasi Democratic Sangha amadi Mercedes Benz na ingonda Changemaker Award 2024 piduna Hyderabad ikai khumnaba utkadauri yaifare haiba wapam thamlakli makha satharakpada Kwakaitel 360 hairiba PS asigi post amani khak lokotchigi Manipur Cookie Joe Council Kauba Organization Leite Miyamna Sigumba Kangbuna Torokpa Claim Tawaina Loubiyu no Haina DIPR Manipur na Miyam the Kangalagli Amadi Manipur Lamka Kauba District Leite Hainasu Makatari Haiba Wapam PSSina Fondoli Makatana Impal West District Manungsan Laiba Tangmaiban Watam Laira Crossing the Gi Aina Tinkraba Lalalu KCP MFL Ki active members Ahum Police na Pagat Krehaidi Police na Farba May Shingadudi Kotimayum Siri Debi Elias Deva Elias Chingnembi Chahi Kungataret Abujam Manoj Singh Elias Apaibi Chahi Kunamadi Abujam Sundar Singh Elias Nanau Chahi Kungenipan Kawi Hairi Makoidagi Magazine Yawa 9mm pistol ama Magazine Yawa 32 pistol ama Kapa Yariba Marutara mobile handset Ahunga Loinana two-wheeler gari ama Makoidagi Pagat Pangamli Hairi Makasatarakpada the nomadic creation Sariba PSSigi post ama Nikak Tamjigi Kuki Joe Council na Kangpokpi Paudaga by road the Chatpa Yaroi Hairabasu, Chief Minister N. Biren Singh na Rabena ni Festival Saruk Yakre Amadi, Nagasingi Kuma Yawa Lakpa Kuki Singh na Lambi Tingzilubadagi, NPO UNC Yauna Nagagi CSO Singh May Hongna Sauri Hairi. Makasatarakpada hi common news sariba PSSigi post amanikak lakotcharaga thamjagi National Highway 37 amadi National Highway 2 da lamdamasigi tangai fadana nomada changdraba yadraba potchai puduna lakpa gari Sama Gumpuga Taret Namadi, Chahunga Taragum, the Heidi Belambia Sida, upon the Yaudana Pusilakre, Makatana Poche Pusilakpada Kudong Tiba talk the Navigi Damak, Chinangai, Mafam Singda, Security Force Nakan the section Tarang Lokotki, Manipur District Punamakta Palm, the Todok talk the Navigi Damak, Chingamasung Tam, the Puna checkpoint, Samaganipan Hangdon at Ong Sing Sector, Bagi Tabak Satakre Heidi, Makatana, Impal is District Manungsan Laiba, Mako, Paurabi, the Security Apunba combined Tim Mamana. Cordon and search operation chatabada aina thingraba lalawlu KYKL gi kem ama Pripak ki training center kem ama thugai kre hairi kem thugai ba aduda KYKL na lotchen non thalamba ear gun ama sim yawba keypad mobile handset ama BP helmet ama ga loinana uniform sagat pangam kre hairi nakalama romda Pripak ki kem thugai bada inchas LMG magazine ama fire cartridge nifu ga taret bayonet ama wooden dummy guns manga Bafeng Waki Toki set ani 4-wheeler gari ani 2-wheeler gari amaga loinana atopa document kadasu pagapangam krehairi PSSimaki Makatana Alabama da Leibi Chahi Yankhum da Shurabi Lune Kobi Nupi ama Oki Kidney Mai Pang transplant to krehairi Lune Asi Chahi Nipan Chumna dialysis Toduna Lakibani Adum Oinamak Oki Kidney Mai Pang na transplant to Rabamatunda Mahaki Pibam Pagalak krehairi Oki Kidney transplant to ba Manga Suba Mishak Lune na Oikre Mamang the Oki Kidney Amadi heart transplant Taubada patient sing Tha Anigi Manungda Loina Shiki Adubu Lone de Mamangi patient Gumna Masan Nongairektaba Kadishu Leite Hairi Lone Kidney transplant Tauraba Matungda Hospital the Numitara Mantoini Leramlaga discharge Tauroki Amadi Thariba Hidak Singadu Masada is just Taunaba Amuk Hospital the Emit Tauki Tahungi Manungda Lone Masagi Yumda Potharagani Haina Thajanari Aroi Boina, Myanmar Tokiba Lana Sina Madam Oirega, Hingnabagi Lan Pamda, Laibak Asida Ladiba, Dr. Amadi, Nurse Nupi Kaya, Masa Yon Toktona Sel Tandona Punchi Lena Rehaina, Myanmar Dagi, Dr. Oina, Tabak Torambi, Maya Kobi Nupi Amana Fondora Krehaina, The New York Times na report Sorokre, reports Asina Makata Raduna Hai, Myanmar Tokiba Lana Sina Madam Oirega, Potcheki Mamalka Hena Wankalakpa, Tabak Supam Lairektaba Madi, Tabak Tobasing, Target Tolo Pangaktabana Madam Oirega, Pibam asi Yorukibani Haina Pongdoki, Lebak asida dead gal Haina Kangnaba group amada Laiduna sex workers ama oina tabak taunari Haina su, Mahakna Makatana Fongdoki Haibawapamasi Tamzaraga, Nashigidi Matang Saida Lushinjari.